Office of the Kaksing Municipal Council. Imes PAODAM yang tabiri basungbo ahan waktu da binitana taram nok sabagloya na kurumjari. Hauzik PAODAM nasigi maroyo pau pijari. National Farming for Revitalizing Environment and Resilient Agriculture haiba theme da tathagadaba International Conference amangasi Manipuri Governor Anushya Uike na hodokre. Jiri Bangi Chingkoi Bungda Maitei Huyel Lalong Sintam Sanglengi branch amangasi sangakre. CRPF na Mongjam Kunja Singda Water Storage Tank Yenthokpagaloyana Medical Camp Pangthokre. Loyana Impal Riding Club amasung Singkai Hunba Polo Club Ani Subas the Women's Polo Tournament 2023 ge final changkre. Mapungwe Paulo Birase. Natural Farming for Revitalizing Environment and Resilient Agriculture haiba theme da International Conference amangasi Manipuri Governor Susri Anushya Uike na hodokre. Tharangi manung chana Manipur amadi atai North East sing da lairiba innovative farmers sing na puthokpa pothok sing utpa exhibition amasu governor na hodokhi. Central Agriculture University Iroisemba Imphal na sinduna numi humni subna tathagadaba conference sing asi university asigi auditorium da hodokhibani aduga conference asida technical session nipal laigani ngasigi tharamda Works Minister Govindas Konthaujam MLA Nishikanta Singha Sapam yauna Kau Imphalgi Vice Chancellor Dr. Anupam Mishra RLB Kau Pusa Bihargi Vice Chancellor Dr. PS Pandey Kau gi College of Agriculture gi Dean Dr. Indira Sarangthem Lebak asigi mapandagi lakpa delegates sing amadi atai mahairoi singna saruk yakhi. Ngasidagi hauriba conference ki technical session singda saruk yaba lagliba mapa leba ki delegates sing adu Bangladesh, Nepal, Singapore, Thailand, Germany, England amadi US tagini. Tharamaduda Governor Susri Anushya hauziki matamastadi maruoina COVID-19 pandemic matung astadi miyam praja singasi makoina sari thakli bagi matangda cheksin bai hengatle inorganic oiba chinjak sing chabana pohliba phattaba sing yenglaga organic oiba haramadi tila hidak haptaba chana thaknaba chinjak sing hena pamnare maramasna miyam ya pambasi phanganaba longmi singna natural farming process asi lokshin bana khwaidagi phaba option oigani haiki Martha Sigi the district hill leaders and Miyangi Numit ngasi DC complex Sandelgi mini secretary ki multi-purpose hall da pangthokre ngasi gi thauramadu gi sharomo oina Department of Food Safety Chandel na sinjakta aphaba masal sing yawbugi matangda awareness program amasu pangthokpaga loyana thauramadu gi matangda district food safety officer Chandel Brojendro na pawmi sing da haikibada ngasi pangtholiba sigumba program asi district asi yongphang kya da su pangthokani haiki Tharamaduda Pasai registration certificate omsu yentokhi. Ngasigi Tharamadu Charomo oina Additional Deputy Commissioner Chandel Mohammad Firoz Khana tongan ba department sing tongan ba item sing su beneficiary sing da khusinaki Agriculture Department ki makhada knapsack sprayer amasung micronutrient sing su beneficiary sing da yentokhi. Mamang thakta chathakibagum health social welfare agriculture ICDS amasung atopa department singnasu district adugi miyoi singda tongan ba service singi matangda kanaba phanganki health department na miyamda lemna checkup tawbagi thoramsu chathaki development work singa mari lenaba application singsu makha na paikhatnabagi application singsu miyamdagi phangki Jiribam District ki Chingkoi Bungda Universal Friendship Organization UFO na sponsor Toraga Maitei Huyel Lalong Sintam Sanglan Chingkoi Bung branch ama changakre
ngasigi sanggabagi tharamadudha Manipur Building and Other Construction Workers Welfare Board ki chairperson ke Sarat Kumar Singha Jiribam District ke retired SPM Mubi Singha Hillghat GP ki ex Pradhan Mutumbina Hillghat GP ki ex Pradhan L Somarendra Singha na si guest president madi guest owner oina saruk yaki ngasigi thoronga mari lena Universal Friendship Organization UFO gi General Secretary S Yohen bana phongdorakibada ngasigi yaifaraba numit asida Jiribam lamdam asigi headquarter ani sorok atingbi khunaugi battalion asigi makhada Universal Friendship Organization UFO na sinduna maitai huyal lalong sentam sanglai ama sangaba thoram pangthokjabani Manipur da tana yumthangnariba state Assam di Tripura gi mafam singda hangdok riba asiga ngasigi sangariba branch asiga tharaga punna branch ani nipuni pansure branch ngasi linkhat ibagi maramdi maitai gi mangkraba thaksi khasi hanjinaba honabani amadi maitai yoiba licha sajat wangang sangang thaina ahal lamangi matamda satnaramba niti niyom mayam singadu yokhatlaga maitai punamasi amato oina punna hingminabagi pandamda hangdok jabani ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ 1953 ꯗꯒꯤ ꯂꯤꯡꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛ ꯆꯍꯤ 38 ꯁꯨꯔꯛꯂꯦ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯁꯤꯗ UFOꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯐꯣꯔꯁ ꯇꯧꯕ ꯂꯩꯇꯦ ꯑꯃꯗꯤ ꯑꯇꯣꯞ-ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯥꯡꯅꯕ ꯑꯃꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯉꯁꯤ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯇ ꯅꯠꯇꯅ मालेमदा लेरिबा थवाई पानबा जीवसिंग असि अमतो ओइना नुंसी चाना लेमिनरगा अमतो ओइना पुंसिलगा इंचिकपा माले अमा सेमगतनबा होनबनी हाइना महाकना फोंदोखि मणिपुर की मरुइबा तुरेल सिंग अयाम्बा इसिंग कंखिबदा मरम ओइरगा मियामने इसिंग फंगदबगी अवाबा मायोकनरिबा असिदगी खरा मखै कोकनबगी पांदमदा खांगाबोक असेंबली कंस्टिट्युएंसी की MLA ओक्रम सूर्यकुमारना असेंबली कंस्टिट्युएंसी असिगी मनुंगचन सेलिबा कारक तुरेल की किलोमीटर अनिरोम सांगना हयल लबुक्तगी अरोंग तुरेन फावगी मरक्ता JCB अहुम सिजनदुना तुरेल टेंगदुना मियामदा अफाबा इसिंग मरांग काइना फंगनबा होनक्रे MLA na Senior Citizen Welfare Association atopang kunauga kusamnaduna thasigi taruktai jutharakliba turel tengba amadi tauba aduga marilena Senior Citizen Welfare Association atopang kunaugi Joint Secretary K Mohindro na haikibada khangabok hayalabuk amadi atopang kunaugi marakta senba arong turenda tariba karak turelasi mawong maril tadana leirakpani ising haibasi yamna maroiba posakni haiduna assembly constituency asigi MLA na kudakta turel tengbai khongtang asi lokholakpani turel asigi torba asisu phajana semnaba honari maramaduna miyamna su turel khongbalda mosin biganu lapugumba pambi thajin biganu haiki lamdamastagi drug mapung phana muthanabagi pandamda lengana changslagliba war on drugs mapung phana sagoladuna MSF yauna mahiroi look anigi students anti drug task force ama semle hiramasiga marilena ngasi MSF office ta pangthokpa paugi mifamada MSF ki general secretary Tekcham Rojit na hai iram damasida mayai kaba drug na maram oiraga khunai asigi tungi yumbi oirakadoriba amadi tunglam chatpu ngalakadoriba ingkhalakliba nahasing yauna mahiroi amasung ahalsing tapna tapna nishagi pakta lupslagliba si kandaba yade lengak asna iram damasibu kannabagi damakta sangslagliba war on drugs ki campaign asi sagatpo oina mahiroi look ani asina thasi kumapanda mass rally ama chatkani South East Asia da Thailand Laos amadi Myanmar na pullaga semliba Golden Triangle asi drug maru oina opium puthokpada choba thodang lori loina heroin yauna drugs in North East sing Yokhinaba Myanmar dagi putok pusin tawada Manipur si transit point oiri maramaduna iram damasibu drug ki lang dagi kannabagi dama students anti drug task force si sembani haiki Kangla dagi lam thajaraga thawa district pawba bayimyang gi khungsat amadi bike rally na pause pawba khungsat ama thuk chagani amadi government na sigumba sansalaiba war on drugs support of the world na MSF nusu mahiroi khunai gi amadi tungi yumbirel gi amadi khunai asibu kannabagi damakta tunglam chakku kannabagi damakta ngasigi miru ngasigi khunai se kannaba tangai fadagi matamda yoksale anse
Imphal West Commando na Yugi Mayota Sarakpa Drive Tangasi nung tilpong ani makairom taba matamda Commando OCP asoba na luchingba police team amana ngasi gari maning lekay dalay ba godown ama red taba matamda yamlaba yuga ko na miyema phagat kre godown red taba duda kong balai sram lekay dagi leitan them danan joy singha chahini phuni thoi apok palai khidraba el ibobi ko ba miyema phagat ki loyana All Mong 750 ml bottle 60, All Mong 180 ml bottle 240, Royal Stag 180 ml bottle 96, Tarbog beer 500 ml can 240, Kingfisher beer 500 ml can 600 phagat kre. Phagala si polam singa sil kona excise department sinaragani hairi. Prem Luikham Bupi WD chief engineer building oina hablok pada Tangkul Katamnao Long na Taramno Oi Haina Tangkul Students Union Tangkul Katamnao Long Impalgi President Thangsing WS na Paumishing da Pongdo Kre Manipur Press Club da Paumishing una bada Thangsing WS na Makata Kibada Prem Luikham na Chief Engineer Oina Khalakpa Ahanba Nagagi Engineer ni Misang Mikai Naidana Tabak Torakpa Sigi Credit Pumba Chief Minister N. Biren Amadi Work Minister Govindas Konthozam da Piningi Hana Naga Maraktagi Makok Thongba Pampu Pamthok pada pibidabagi nuaitaba thodok kaya laikre adugumba misang mikai naibagi thawong lenga asna toroktaba si taramna oi Prem Luikhamda promotion pirak pasna hena chakhoi pamadi tangdulai taba purak pada ngamlagani amaromda nauna chief engineer building oina promotion pirak laba Prem Luikham thabaktagi pothagadaba tha ahumukta ngaire mahaki hek makhada promotion kabayaba criteria suba engineer atei laitaba criteria surakpada sahi kunrongi experience wat aga leibana Prem Luikham pothara matungda matam sangna pharmacy hanghogadori lenga ke administration da nuaina ba Prem Luikham gi thabak pubagi matam khara sangdokpa yabre yengbiu haina su lenga ke puning singsilakhi. The union would like to sincerely convey our gratitude to our CM Sri N. Biren Singh and Honorable Works Minister Sri Govindas Konthozam for their action-oriented gesture. Bahujana Sahitya Academy National Committee of India na sahi asigi oina tongan malamda singthanigai oiba thabak toriba miyoi singda piba mana singi manung channa lawyer gi sinphamda chokthaba naidana miyanggi seba tawduna lakhiba thangmaiban yubnam lekai dagi retired prosecution director Ngangom Tes Kumarda lemjanigai oiraba Best Citizen of India National Award 2023 gi mana khusinarakle. Award asi thasi tarainthoida Andhra Pradesh ki Tirupati da leiba Sivaya Krishna Reddy Bhawan pangthokiba taruksuba Bahujana Writer South India Conference da Bahujana Sahitya Academy ki National President Nalla Radha Krishna amadi Bahujana Sahitya Academy Manipur State President Phanjobam Lanajit Singhana khusinarakibani. Award asida sol citation amadi memento yauri. Khana Sauba Ibuda Wangbren amadi Bendo Sangnugi Anal Kulenda Leiba Kubamda Kumon Kumza Kudingi Pangtokuna Lakpa Haikaleka Tambagi Taram Chaliba Tahasi Tang Taramapan Lamta Thai Kuntreni Panba Koro Numaizen Numita Pangtolagani Haina Kha Mairam Singh Sanga Sagalo ke MCSSL Sugunugi Secretary KS Arun Kumana Pongdorakli Anal Kulengi Sip Yauna Ngasi Sugununda Pangtoki Bapawim Pamada KS Arun Kumana Hai Ibudo Ibendo Singkaba Si Tongan Bamaike Ahung Haibadi Sugunu Tokpopi Anal Kulel Root Sugunu Sakpi Karong Anal Kulel Root Amadi Sugunu Zandel Anal Kulen Root Hairibam Pam Singastagi Lakpayai Hairaduna Tauramasida Marilayana Village Authority Village Sip Yauna Hena Mapung Pana Banu Shijaraba Irecha Punamagna Ibudo Ibendo Singkaba Sida Mapung Panaba Saruk Yabinaba Apil Torakli. Handak chahi ki oina laiba tang taramapan Mars ki lamtagi kungatari ni panba numit asida ibudo amadi ibendo ki chingkaba ki thauram asi numit asida thoe aduna iramdam masomda lebiriba irecha kwai punamakna thauram thoda asibu saruk yabiningba kwai punamakna matam chana lakbiduna hariba thauram asida akoi punna saruk yaminna sena
Labour Salaiba Resident Party Singi Marakta Kwaidagi Liba Anisuba Resident Party Amawiriba Manipur People's Party na Lakliba Lok Sabha Mikhalda Chit Anima Kanaba Honagani Haina Party Asi President Singa Kam Samzaina Ngasi Mapal Kangjebung Maning Dalaiba MPP Office ta Pangtopa Pamri Singuna Bada Pongdokre Pamri Singuna Baduda Mahakna Hai Leader Party Asi Manungda Sayat Naba Maram Oiraga, Lising Anita in Toydagi recognized Taudan Lerakiba Asi Yamna Laibak Tibani, Hosik Party Asi register but unrecognized Haina ECI list the Tokli, Masi Tok the Naba La Liba Lising Anikun Marigi, Lok Shava Mikalda Sada Taruk Parties Namai Pak Labadi, Amohana Party Asi recognition Pangadoribani, Maramasda, Mikal Singda Parties Namai Pak Naba, Angambatak the Honoriba Sida, Sagat Piu Haina, Mahana Makatana Pongdoki. Manipur MP election se Toragani and I Tajavale. Aduna. I know you can see Hosika Hariba MP election is the outerums in Energy Mitadok Jaraga, or 16%. Kavamang Amodu 6%, Equi Pangan of Honaraga, Winton of Honaraga, or recognition and the never Honagina as Sobasani. Mantri Pukrida Laiba, Humpumapan Suba Battalion CRPM Sindangasi Development Committee Mongzangi Kunza Singda, Water Storage Tank and Topagaloyana Medical Care Pangtokre, CB Action Program Manungchana Directorate of Ayus Kapuna Kusana Duna Pangtokiba Toramaduda, CRPF Battalion Commandant Bajaranglan, Second in Command Govardhan Chati, Prem Makanamadi Deputy Commandant, Benkades Nat Jingmana Maroiba, Yoising on Saruyaki. Development Committee Mongzangi Community Holder Pangtokiba Toramaduda, Jagoi Segi Toramna Singbasu Utki, Loyana, Mongzangi Kunja Singda Pangtokiba Toramadugi Matanga, Commandant Bajaranglana Wapongkea Pongdoki Amadi, Mapamaduda Nupi Nupagi Tongantongamba, Public Toilet Sanaba, Tabak Paikali, Habina Singbo Wapamsu, Makatana Pongdoki. Amaromda Sector Headquarter BSF CI Operations Kimiyang Makada, 29 Battalion BSF na Lieutenant Pangtokuna Lakpa, Civic Action Program Makasa Tarak Pagisaromo Oina, Luang Sampam de Laiba, Carmel Jyoti Orphanage Homda, Civic Action Program Pangtokre, Tarongi Charoboina, Plastic Bucket, Plastic Mug, Amadi Household Item Care, Orphanage Home Maduda Kusina Kre, Taramaduda 29 Battalion Commandant SS Sonam Zeringna, Lusing Duna Orphanage Saduda Matok Daba Kuding Mateng Pangani Haibagi Tazaba Piki, Loyana. Makatana Humanitarian Service Atopang Pamsing the Su Pangtokigani Haiki Civic Action Program si Pangtok Pagidamata Orphanage Asigi Superintendent Sister Marina Tagapa Pondoraki Mahikulan Benevolent Club Lamno Popi Mangal Club Lamlen Kun Yaipa Lamsing Lub Amadi Lamdang Kun Pioneer Club Marina Puna Thasigi Mars ki Tangtara Mangagi Ayupung Nipan Romdagi Hauduna Uchatol Helipad Jiri College Samani Jiribang Hospital Taba Lambi Thingsin Bai Kongjang Chathak Lamatung Si Mars Tarat Relisingani Kulumdo Yasida Jiribangi Dishina Banga Marilena CRPC Tamzilak Pasi Madam Chadi Haina JSC member Sadanandana Pomising the Pondaragli Sadanandana Makata na Haikibada Sangsiliba Kongjang Sida Akayatoy Asopanamata Yaudana Democratic Obamongda Sangsinduna Lakpa Kongjang ni Kongjang Asida Drama Dharma Karma School Satpana Singba Singda Atingba Matalakide Amaromda Jiribamda VIP Lakumatamda Heli Service Tingani Haina Lana Sandoliba Sisu JSS na Haikibalate Minister Y Kemsana Lakpada Jiribam Prazamia Nataramno Okjagani Amadi Minister na Lakumatamda Pungsing Khara Ban Komtok Jagani Haina Pondorakli Vegetation Asida Akai Atui Asok Apan Amadi Anaek School Amadi Dharma Karmagi Hiram Amatada Ayat Papidana Yamna Democratic Oiba Mawongda Sangsilakiba Kongjang Amani Haiba Agitation Type Asida 144 Act Jalai Rakpa Haibasi Chapchaba Region Ama Ekoi JC Pamjai Amadi Matungda Government Amadi Public Relation da Akaiba Laitanaba Amadi Afaba Mari Tamnaba Honabada Mapi Mapa Oibiriba Manipuri Honorable CM Gimireng Amadi Wakalon Singsinjari Sahi asigi February 13 kwa Kaitel Konjang Awang Lekai da Laiba AK Nongan Babu Mahaka Khangnabani Haiba kwa Kaitel Thoksom Lekai dagi Thoksom Soniana Puthokraga National Highway 2 gi Matai Kangpokpi District
Changaupung village mayada hatlaga hundoklambagi case asi lengakna NIA da sinagani haina thamkiba wafam adu hojik phawba sinadaba silaibak thibani maram asina lengakna thamkiba wafam adu tha asi kun phawbagi manungda thabak oina onthotuna misi asigi case NIA da sinadaba taragadi thangnaba numitagi JC amadi imalup kayana ahenba makhal makha kayagi khongjang changsilagani haina lengakta section wa thamlakre Hiramasiga Marile Nangasi JC Poire Lemero Mera Paibia Punba Uncle Ikal Wastep Kanglamai Salai na Sinduna Manipur Press Club da Pangtopa Pawmi Pamada Poire Lemero President Longjam Mem Chowbina Pawmi Sanda Pungdokibada AK Nonganba Misi Asigi Matangda Mahaka Samina Kiba Sonia Amadi NSN Iamgi Deputy Kelenshore Moses Golmai Police na Pagat Kre Adubo Pagalaba Myoy Singasi Ain Gyoina Matik Jaba Dandi PBU Haina JC Amadi Imalup Singna Kanglatong Bida Pawba Satuna Makal Maka Kayagi Kongjang Jangsin Bagaloyana Mihat Asida Senariba NSN Iamgi Stephen Dangmei Su Pagatuna Matik Jaba Jarak Pigadabani Haiba Wapong Kaya Tongkrabani Panbayabadi Mihat Asiga Marilena Tasi Tarama Toida JC Amadi Imalup Singna Manipur Chief Minister Unaduna Mihat Asigi Matangda Memorandum Pishin Bayauna Mihat Asi NIA da Sinabi Karigumba NIA da Sinaragadi Asiba Haksang Kudakta Logani Misi Asigi Matangda Makalamatagi Compensation Loroi Haiba Wapam Lenga da Tongkrabani CM gi Maikai Dagi Su Case Asi NIA da Sinaragani Haina Thazaba Pirakpadagi JC na Media gi Kutangda Pongdokpa Su Laikrabani Sidaragani ene ada sidaragani na sum leiba che koi pendere adu laiba kun tang kun che masai sida ene asida sindan midaba targadi si manung sida sindaba sinabi dargadi koi no ngan baga koi akoi gi oiba akoi je chem gi imung menu adu ga imagine gi oiba kono kongjang amasa India Bangladesh Friendship Pipeline Jalibata Master Nipan Thangja Numita Prime Minister Narendra Modi amasung Bangladesh ki Prime Minister Sheikh Hasina na video conference ki khutangda punna hangdokadori ngamkhai lana pugadoriba pipeline asi lupa crore 300 changna sabani lupa crore 2.5 na India na grant assistant ki makhada puthokli Pipeline asina Shahida High Speed Diesel gi 1 million ton transport togani ISSDSC Bangladesh ki awang thang masarukta leiriba district tereta supply togani hairi India dagi Bangladesh da pigdoriba ISSDSC sustainable reliable cost effective and environment friendly mode of transporting oigani hairi France Parliament ki lower house da vote lonadana President Emmanuel Macron na wathok oiraba pension reform sanaba thabak lokolakpada madubu miyamna protest torakpadagi police amasung miyangi marakta khuthokna kre Paris amasung atay France city kayagi lambi singda protesters singna tholaktuna yaningdaba phongdokhi Paris da police na tear gas amadi water cannon sinaduna miyamu tankhaina bahonakhi thaudo aduda miyoi sam kun hena sopanangki lawmakers singi mot loduna France President Emmanuel Macron na Constitutional powers na duna thabak adu pangthokibani maki warebadu vote tawdaba minute khara da ngaira matamda laukibani hairi sanabagi pauda Manipur Horse Riding and Polo Association sinduna ngarang dagi mapal kangjai bungna tatharakpa second state women's polo tournament 2023 gi nini janba numiki ahanba match da Impal Riding Club na MPSC polo team bu Panjal kun anida maithiba piduna final sangkre amadi ani shuba match da Chingkhayunba polo club na Laman polo club bu Panjal taramari shinoda maithiba piduna final sangkre sathariba tournament sigi sarama oina hayeng Directorate of Veterinary and Animal Husbandry Services Manipur gi miyang makhada The Manipuri Pony Society and Mangal Foundation apuna kusamnaduna second talent show pangthokani show sida makong mathang taraba sing laliba March ki 18da manamathum sing yanthokpagloyana second state women's polo tournament 2023 gi final match Impal Riding Club ka Singkhai Hunba polo club ka thengnagani hairi Haujarabda maro pamukana pijari National Farming for Revitalizing Environment and Resilient Agriculture haiba theme da tathagadaba International Conference among asi Manipur Governor Anusha Uike na hodokre Jiri Bangi Chingkoi Bungda Maitei Huyel Lalong Sintam Sanglen gi branch among asi sangakre CRPF na
Mongjam Khunjasingda water storage tank yenthokpaga loyana medical camp pangthokre. Loyana Imphal Riding Club amasung Singkhai Hunba Polo Club ani Subhas Day Women's Polo Tournament 2023 gi final changkre. Ngasigidi paudam pijaba matang na solution jari beg tabiri basingbu khurumjari.